Maharaja Sanajaoba Leisemba thagalakpa post ang katang mayam na share tawjage. Security force amasum Arambai Tengol gi marakta lairiba misunderstanding asi pagi praja singi interest ta anganba matamda resolve tawgadabani hairi post asi Korounganba khuman nasu share tawrakli. Panam paukse edigi maruebi I pauksing khongosaraga Manipur top channel gi maikai digi mayam da thamjagi ahanbada Congress MLA sing house tagi mapan thokre Kangla warep thabak oina onthoknabaga mari leinanai assembly da puthoknaba haijabada speaker na ayaba piraktabadagi mapan tholakpani ibobi tarani thoi suba Manipur legislative assembly gi manga suba session gi ngasi humni chanma numit ki nungthil gi session da opposition congress ki maikedi gi pukhalakpa private resolution sing khananaba agenda da hapti haipu wohodagi pendraba opposition congress ki MLA manga house tagi mapan thokre Opposition MLA Keranjin opposition ki maikedi gi thangat khiba private member resolution singa sigi khananaba agenda gi list hablak tabada house ta pendaba phongdokladuna makna hai assembly mifam gi satnabi ama oina sitting manung irai numit khudingi private resolution move tawbi satnabi lai February 19 gi horakpa session asida ngasi irai numit oibana private resolution sing khanagadabani adu laibak thibudi congress ki maikedi gi Pukatsakiba private resolution singa sigi agenda hablaktaba sikarigi no haipu wapum thamki mangna makhatara duna hai Manipur thoklibe irang siga mari leinan amadi lamdamasi amuhana mausagi punsida hanjilakna baga mari leinaba wapham sing khananaba private member resolution sing speaker da mangjongna submit tawki adubu masi karigi speaker ne admit tawbidaba no haipu wapam su thamki MLA Keranjit ki wapam adubu saugaladuna MLA Kemeka sandarnasu Congress ki maikedi gi pukhatkiba private resolution sing agenda da hablaktaba karigino haiba wapam house ta thambaga loinana house ki leader su oiriba minister N Berian ga awai khumtonaki tungda pendraba opposition Congress MLA sing house ta gi mapan thokiba loinana makhatana mifam aduru saruk yakidi amaromda Congress ki MLA sing na mapana tholoklaba matung assembly mamang na paumi sing unaba amada CLP leader Okram Ibobina hai senglaba kangla gi lefam le na Union Minister of State RK Ranjan yauna mitai MLA minister sing na loki bu warep adu thabak oina onthokpa ngamnaba ngasi phamki be assembly mifamda private member resolution lahuna bigi damak puthokpina ba haijabada speaker na ayaba piraktabadagi opposition gi MLA sing mifam adu manungdagi walk out tokibani Reaffirm tokiba Manipur NRC satna hanabagi warep badu opposition gi MLA singna su sokoli opposition gi MLA manga yauna pangtokiba pawgi mifam aduda ibobina makhatana hai January 19 da kanglara lokiba warep singa du Congress party na yamna lumna lawi warep singa du thabak oina onthok ngamnaba center da takshinba mathau tabadagi opposition gi MLA singna wapam asi ngasi khanaba yanaba house ta puthonaba speaker da sirol pisinki adobo ngasi karigumba maram amata pidana house ki members singi right matpegi mawongda wapama du khanabigi ayaba piraktabadagi khongjang sangsin khibena haiki atopa pawmana bom amadi nongmai kap tharakre Imphal East District Yengang Pokpi Police Station konba thamna pokpi sana sabi amadi santi khongbal da koki kulai paipen singnaba singna ngarang numidang amuhana nongmai amadi bom kap tharakre Attack torakpadagi mitei khulngakpa amadi security force na khuthanbadagi nakalani gi marakta sauna khuthonaki thawdok thokphamdagi phangba pawgi matungina ngarang numidang pung taba matamda ahanbu oina kuki khulai paibani singnaba singna sana sabi tamna nongmai round khara kapsilakpa horaki loinana numidang pung mapalom tabadagi kuki khulai paibani singnaba singi attack adu hena kansilaktuna thamna pokpi amadi yengang pokpi santi khongbal leiba mitei singi yum sing tamna bom amadi nongmai round kya kaptharaki Kudakta mafam aduda leiba khulngakpa amadi police ki maikaidagi handuna khuthokna bauki adobu attack adu hena kansilakpadagi tampaki tuan district singdagi khangalaba commando civil police MR amadi IRB gi ahenba team amalaki Manipur police ta nauna pirakhiba BP gari yauna sangsilakiba ahenba security team aduna numai kaptharakliba koki khulai paibani singnaba singaduna lairiba area rom sangsinduna makhatana akan mamona khuthanki Kuthanba aduna maram waraga ahing nungay matungdadi kuki kulai paibani singnaba singi maikaidagi numai kap tapna lepki adubu marak ta numai kapagi makol mapamadugi miyamna tanaki haidi atopa pawmana moredagi kulai kya fagadkre
ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤ.ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯣꯔꯦꯒꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ ꯑꯣꯞꯁ ꯑꯣ.ꯁꯤ ꯃꯣꯔꯦ ꯌꯥꯎꯅ 5ꯁꯨꯕ ꯑꯃꯁꯨꯡ 25ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃ ꯃꯣꯔꯦꯒꯤ ꯑꯦꯂꯣꯔꯥ ꯍꯣꯇꯦꯜꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛꯇ .38 ꯄꯤꯁꯇꯣꯜ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ngase pung 4:10 pung 3:5 faubu satakhiba operation aduda magazine yawa .38 pistol ama improvised explosive device country made tara .36 hand grenade ahum mm33 gi carbine machine gi maru round marfuga manga mm39 AK rifles gi maru round tara .36 pistol gi maru ani fagat pangokhi खुलाई सिंह फगत पासी मरी लेना मोरे पुलिस स्टेशन केस तौखटखिबगा लोइना मखाताना थिजिनबगी थबक सतखरेयारी अतोपा पावमना एसेंबली ना कुकी लानहौबसिंगी सु मखाताना सतनदनबा लौखिबा वारेप कुकी एमएलए सिंह अकन ममोंगना कन्डेम तौरकली Taranithoi suba Manipur Legislative Assembly gi mga suba session gi ngarang nini sanba numita kokila lawa singi nakal ahungi marakta sanariba suspension of operation suk makata na sanatanaba house na lawkiba warep adubu kuki MLA tarana akan mamong na kanem tawbaga loinana issue sigi matang na Union Home Ministry na asuma kongtang amalakot na ba appeal torakli koki MLA sing hakolet kipgen let pau hokip LM kaukte nemsa kipgen Ngur sanglur sanate Paulilan haukip Selun thang Laizamang haukip Kimneo haukip hangsing amasum Bungjagin balte na puna sign tawdun thadorakpa chirolamada Koki National Organization amasu United People's Front kasanariba nakal ahungi suk makatana sasatanaba Assembly mifamna lawkibu warep adu community amagi matata atamna sathaba amadi nakal namatigebu warep oibana yabangamlo hedi Koki lalawa singa Center amasum state lenga ka ahan boy na nakal ahungi marakta kumza English ngani gani pana su agreement sign tawna duna yamna mayek sengba ground rule amagi makada matam gi sangdoktuna lakmane ground rule gi saru am oina Central Agency State Government Agency amasum KNO amasum UPF ki mute singyawba joint monitoring group ama semduna ground rule kahendana ba yingsalibani Maramasna cookies of MLA singi maikedi gi hangzaning badi sing lemlaba hawks na su makhatana sanadana ba lawkiba warep adu mathakta palliba joint monitoring group ki observation natragana karamba report yumpham oiraga lawkiba warep no su agreement ki ground rules sing thugai natragana ngakna satli habigi wapham joint monitoring group khaktana lepkadabani aduba akagnaba community amabu nungsidaba natragana yengthibada yumpham oiraga asigumba warep ama hekta lawwa tarane lawde hairi Kumza English nganiga nipan nakal ahungi marakta su sakhibadagi state asida santigi punsida hanjlakibadagi agreement asibu thaganakhibani amadi state asigi mafam sing maru oina singi district sing da mauksa gi punsida ingna singna leiba ngamlakhibani amadi hingsa gi thagdok sing tapna handarakhibani amadi state asida pan kibal lengak singna matam gi matuk ina su gi matam sangdoktuna lakhibani hari nakal amaromda Handak lahulup amagi group amaga state lenga ka peace accord sign tawna khraba matung telaba matam asida Manipura hausi thokliba kanglok irang asida hairiba lahulup asina tawriba thapak sing mipum khudimangna khangnari amadunari phibam asi yenglaga peace accord adusu handokna ba warep lofam thui maram asina assembly da lokiba warep adu KNO amasum UPF pu mingsa thien madanatana koki zawmi mar community singi matata satharakpa campaign gi saruk amani haina logani hari Amaromda Manipur Legislative Assembly na lawkiba warep asida Union Home Ministry na su koki zawmi mar community ki matata satharakliba campaign asi kupna yengsinbaga loinana yamna asumba misang mikhai naidaba khongthang ama lokhalakani haina su serolasina appeal torakli atopa pawamadana house na lawkiba warep ki mayokta onkhalakliba koki MLA taragi mathakta kari action lawgadawri pik koki militants singi su Lawthoknaba house na lawkiba warep ki mayokta onkhalakliba koki MLA taragi mathakta kari action lawgadawri haibadu miyamna mayek sengna khangalo thokliba irang asigi waroisan ama purangnaba assembly mifamna warep law haina Peace and Integrity Committee kyamgai pik ki convener CH Megasandra na lengakta taksilakli wapham asi kakwadagina arapti phawba National Highway 102 Imphal More lambi paringda pikna simduna all kyamgai nupi sokhat thorang loop Committee of Forward Clubs Thongju Apunba Mera Pai Bilup Thongju All Lilong Sajing Club Organization Apunba Lilong Sajing Mera Pai Bilup Urup Arapti Development Coordinating Committee Apunba
Furup Arabti Mera Paibi, Langtabalamadi, Basikong Kong, Irong upon Mera Paibi Lubna, Punakusam Nana, Nasi State Force, Arambai Tingolamadi, Kulungakusina, Kulai Tadopi Yare, Punaleba, Minagadabani, Hive, Kolau Loudon, Sanction Kiba Kongzanga, Sarok Yaratuna Magna Fondokibne. Kulungakpamadi 85 Punbayare. State Lengana, Assembly the Su Handuna Baloki, Warep, India Lengan, approved Tawadavani Haina, Taba, Plet Katsing Yauna Kulaukia, Lauduna, Sanction Giva Kongzanga Duda, CS Megas and Rana, Pomising the Fondo Kibda. Koki militant singer Satnariba Su Laktuna, Assembly me from the Loki Warep, Kimayuk to on Kalaklipa Koki, Emele Taragi Matakta, Langana Kari, Excelogani, have the Miam the Mayaks in the Kangalo. Mashidanatana February Kungama Panda, Matam Loy Krabakoki militant singi Sugi Pibam, House Karamba Takta Lady Hyber the Sumiam, Atubra Kangadavani. Mana Makata Aduna, Mamang Saigi, me whom the Hoduno Tokli Irang, see the state forcing Kaktan Kulsing Lamba Hive Siwana Tokani. Kulnapa Singa Cinema, Nataiduna, Tolak Liba, Sivu, Ideba Idam Karna Pigini. More the Ladiba, CDO sing the Lodi with Taudang Sintani, Maramsina, Kulnapa Singa, state forcing the P and the Valevasu. Ngaksin Toduna Puna, Lebang Minata Puna, Nakminagadavanaiki, Loina, Satariba, Assembly Mipa Masina, Namkai, Naknava Tamliba, Assam Rifle Singna, Poppy Taba, Yahalam Liba, Sigimatakari, Excel Logani Havadu, Miam the Kangalo. Tatara Pazilaba Iranga Sigi Sapsaba Warriors and Namapuranava, Assembly Mipam the Warep Lauduna Miam the Kangalo Hanesu, Magna Fondoki. Amaronda, all Kiamgay Nupi. Sakwa Taurang Luki President M. Sobitanasu, Assembly Mipam the Mite, Furupu es the list Salanava, what it blow with the Bani. Kulunga Pisa Singi the Solavadi, Mama Sina Sapsana Tinagani. Pagi Haragana, India, Tugana Honariba, Cookie Narcoteris when a pow have a wapham since thamlakli. Atopa Paumana. Limit ki President Police Nalakre. Waroisin Purakpangam the Lady Sterisi Irangasi Watu with the Luisi Luamadi. Koki militant singi sulak to Ohaituna, Sidriba Pawa, Sarah Henbegi Kungzang Sang Siliba, Lamyan Be Irabat Memorials Integrated Trust Limit Ki President, Transgender Activist Malem Tongam Ngasi Impal East Police na Fazin Kredi. Mamang Tagi Kungani Twidiki deleted Numit Mangani Sarah Hill Rabamatung February Kungatareta Impal Tulaktuna. Korai konsam lekai te leiba YOS club ki sangli and the makata Sarah Henbegi Kungzang Sang Silakivani. Sarah Henduno Kungzang Sang Silakwash na Maramoraga, Malem Tongam ki Haksangi Pipam Kahena Soksilakivani. Wenana, Numit Mapani left and Sarah Helakliba, transgender activist Asigi Kongzang, Shagotuna Lamdamasiki transgender singamadi, Leikai Gimera Paibi Singamapa Maduda Wakat Mipam Sataki. Adobangasi Nungtil Pung Amaga Makairam Tavada, Porampat Police ki Kangbuama, ambulance Kaluina Latuna. Malembo Hospital Punava Taranga Kibane. Police ki Tawong Yaning the Bafung Doctor Laikai to Gimera Pai Bemadi, Transgender Singna, Lambi things in the Tamki. Police na Puna Bohona Rabasu, Lambi things in Medi Nuntil Pung and Irom Tabamatam the Impal Iski additional ASPMadi, ANB Police Personal Sing Latuna, Sarah Henbegi Kongzang Sang Shiliba, Malem Tongamo, Namdana Puna Bohona Rakodegi, Nayak Munabatoki, Aduba Police Personnel Sing the Namdana Mapamaduri Mapo, ambulance to Haptuna Zinems Hospital, Pokradi. Amaramdana, Kulngapasing mi pami puntaw no haina kongjang sang singkre. Manipur gi tungan mapam sing nangarano midang mayra pai bisuna kulngapasing mi pami puntaw no haina kongjang sang singkre. Kongjang adugi manungsa na tiam apunba mayra pai bi lup na sinuna nambol tiam mangra pokpida kongjang sang singkre. Mayra gi kongjang adu tiam apunba mayra pai bi lup ki publicity secretary RK Santilatan hai. Koki militant sing na akan mamong da landarak pa sida kulngak di pasing na thawai kubak ta haptuna kanting nari. Manipur gi luraba tanja sida kulngak pasing da phagani pungani haibigi mawong da thoning da ba thawong sa tharak pasi yaningde. Manipur kanna ba state forcing so asawa thawdang lobiyo. Kulngak pasing na lamdam masi kaidana bu honari. Masina maram oiduna yum da tumba phanglibani. Kulngak pasing na kulngak na roi haiba wapham handoktura lamdam masi kanna na bu honaminasi. Masida security force na su aki akang piba tawbiga no haiki nakala maromda ngarang numidang Korounganba athletic club ground da Korounganba tingel apunba mayra pai bising su kulngak pasing phaba punba tawbiga no haina mayra khongchat sangsingkre madura khongjang loi Korounganba tombisnan hai Manipur gi tangdu loita ba phibam kulngak pasing State Force ki thawong adu pendra dunu kulngak sararo herakle masigi thawdu wasi thoktana ba paliba lenga asina khona pham thoi Aikoi Masil gi marakta aswaiba yauna khrabasu ngakna duna lamdam masi kangadabani haikhen su paus na phongdurakli
Maka satharak po na panampauk sige editorial ma'am na thamjage linsu sinaba saisu tektanaba sinbana pharoidra nomba makai nomlaga manangalda marum thaba konjeng kokphai gi wari huina khongadabada gadana khongba wai sing asigi wanthok handokpada phajaba oidi haibisi miyamna thoin hena khangnaram lagani handak ikang khangawdana haukiba numit khranigi manungda mitei masa sing haibadi maraibak maramda mama lebak kitamak thawai ka thokpaga loinana lan ngakpa masil gi manungda thoningda thawdok thokiba simakti hausi oiriba manipur gi phipam asidadi yamna lebak thibani haina khali thokriba thawdok sing adugi asum aral gi wayel na nakala marom thamkhraga luraba tanpham asida thokriba thawdo aduna maram moiraga safu kairaga kwakna harawbigi Pauro panthai amadi imung manung khanaragana yumlonabana usitte loinana aikhoi masal khanaragana yeknabana khudung saba laukhini haibasi khangminaraga soikiba lankiba kayam yawkhrabasu luraba tanpham asidadi asawba kayam amadi pendaba yaningdaba kayamru leirabasu wakhal fathaminaraga iramdam imaleba kitama khallaga soikiba lankiba punamak ngakminabagi tanphamni khangminaraga haukrabadi haukre makatan asiguma thawdu wasi thoktanaba I masalgi marakta nungsinaba purakpana khwaidigi hena fagadra khali Manipur tha tara faraglaba kukilamen tuenba singna yellow mimitei singta landarakpada imaleba kitama kathoklaga thawai katkraba amadi ngasi mak siba madi sangbagi lalakta lan thingnari state force madi khulngakba singni haibasi lamdam asigi miyamna loina khangnaduna leiri Asigumlaba siraba matam asida mama leba kidamak siba kidama makai lan thingnariba sing asigi marakta I masilgi manungda khaibung tanaraga yeknabada khulai sisinabaga manabagi mawong manabagi thawong sathadarabana khwaidigi hena fai khalaga ngasigi manipulenga nakalani haibasi state force madi khulngak pasingi wayel sathabada kaina wayel gi thorang paikhatpana punamakki oina phagadaba mali Amaromda India gi oina lo haiba ma leibigi matungina aran ma tawbusing moral gi matungina serak pi batabani adu handak ki hauki punami khrani sigi manungda thokriba thawdo osidi imung manung amadi I masil gi marakta oiba maramna phana yamna lan oiramlabasu matungda tawdana bora watemba yaba watemlaga hena setpa mari matung tarakpa thamnabagi thaurang asigi stelengana silabadi India gi oina akan lo phana yamna leiragasu khanaba khambada haibadi isa misa phunaba madi khanabada isa hana phuraga wara oduga migi masadubu amuhana warakpagi thawong sing asigi stelenga kilusing boiribi ikai khumnaraba CM na satharabadi phana yamna lanbo oirabasu nakalani mak amuhana hanagi phibam da hanjalakpa yabi oithokpa leigada mali amaram nang asigi stelenga kilusing boiribi CM masama hausi oiriba Lamdam asigi phiba masigi dama aruba tanphamda leiri haibisi ma masamang na fana yamna khanglabasu sai thabi yadaba tanpham kayamuk siyorbihe aduba mata amadi matamna yadrabadi misa waraki hairabadi isa hana warakpigi thawang sathadaba yadabagi matang oi khalaga angamba thakta linsu sinaba saisu stektaba haibigi paurau aduma thabak oina pangthokpigi matam oirabra khali Maram aduna ngasigi stirasigi mapi mapa oiribalenga kilusing bo oiribisingna tare tara thokna khanaba yaba khanaraga yeknaba sing kanano khangna lebak ngakpagi matam oiba maramna asan mam yengi makhada tha tara pharaglaba lan solution na ba ngamba thakta honari ngai gi sairakta I maselgi maraki thokriba thawdok sing adugi woroisin pranaba honabada linsu sinaba saisu tektanabagi thawrang sinmana asuma thawrang oigitra khali adu hoksukoina di myam pawks matang solution jarage masum myam puna anoba update ngaminasi